T.Haokip Lalhoulup Amagi President Oiramle Facebook to wakai thagatpagi pulis na fagathiba thangmang Haokip Lalhoulup Amagi President Oiramle haina pulis na maral sikhre case asiga mari lainana mahak numit mangani gi police custody remand lauthakre pawasina high chief judicial magistrate Imphal West ki court case asigi ayo additional SP Ratna nga sepamna T.Haokip ngarang nungthilda puthorokhe court na accuse asigi mathakta siragliba maral sing adugi maramda ningthina thijin humjinba nungaina bagidamak sahi asigi June mari phauba numit mangani ge police custody remand pikhibane accuse asina kuki gi tokhaiba nation ama semna bagi pandamda Government of the People's Democratic Republic of Kukiland kauba loop ama semduna irang kaya sagana bahonay loina na loop asigi website oina www.kukigov.com hairiba sisinaduna aranba pau kayasu sandokli haina APP gi maikidagi court thamkhe masida natana accuse si yauna atopa miyoy singa punduna kumza 2019 gi October kulhumdoida Government of the People's Democratic Republic of Kukiland haiba loop asigi ming da thokpa press release ama su phangba ngamlei press release aduda palliba wafam de yumthang nari balaibak singna kuki singi sovereign rights sing ikai khumnagadabani haire wahi pareng asina kuki gi oina tokhaiba sovereign Kukiland ama lai haiba sitak le accuse masana sulup asigi mingda miyam dagi phone na makhoi gi website asida bank gi account number sing haptuna miyam dagi sel laukhali haiba yazare maram sing asi yenglaga accuse asina India lainga ki mayokta ihau honaba amade irang sagana boho nei haiba se uba phangli hainasu APP gi maikei dagi court na makha tana thamkhe amaromda accuse ki council gi maikei dagi hai accuse asina social media natraga website ta thagaliba wafam sing ase Brigadier Susil Kumar Sharamana iramba sing dagi lokthokuna haibane masigi damak mamang da accuse ki maikei dagi nungaitaba phongkhi basu lairabane mahang na thagaliba sing aduna India gi mayokta lan hounabagi wafam yaude loina na accuse masamak ase human rights activist amane Delhi da settle tawduna lairakbane mahaki mathakta mamangda criminal antecedents su amata laikhidre loina na accuse asina social media platform singda thagaliba wafam sing adusu Constitution of India gi article 19 clause 1 ge makhada phongdokiba ngakta nei amade accuse asigi mathakta palliba UAP eki section 1718 ge maralasi su maram chade haina thamkhe tungda court na maikei animaki wafam taraba matungda accuse asi numit mangani ge police custody remand pikhi amade pung nifuga nipan khudingi accuse asibu medical checkup tawna basu khangan khe nakalamarom da case asiga mari lainana Imphal West District ki AP ge conference hall da pawgi mifam amasu pangthokhe pawgi mifam adu da IJP na hai thajaba yaba sourcing phangbadage thangmang Haokip kauba miyoy amana Kuki nation ama semna bagi pandamda Government of the People's Democratic Republic of Kukiland kauba Lalhoulup ama semlay loina na masigi president sumahang na oy haiba khangba ngamkhe Hira masiga mari lainana mahakpo Imphal Police Station na ngarang numidang pung 3 minute nifurom tabada phagatuna FIR laukhatlay FIR number 129 of clause 5 2022 IPCU/S120B/121/121A1213/400 IPCN 1718 UAP eki makhada accuse asibu maral sire miyoy asidagi police na sensitive oiba masak sing yauba masagi diary ama pen drive ahum laptop ama IHRA ge round seal ama yauna polam kharasu phagat pangamle haina phongdokhibaga loinana miyoy asing asidagi hogduna numit mangane police custody remand lokthari haina su phongdokhe Nagaland board exam da Manipur masana makok oire education NBSE na lawba class 10 gi examination gi fal ngarang laukthokibaga loinana Dimapur ge Don Bosco Higher Secondary School da tambi Manipur dagi Delphi oinam na makok oire Delphi oinam sahi taraga taruk ase Imphal East District ki manungsan laiba sangakpham bazar dagi oinam Bopen sahi yangkhai ga mathoy amasung oinam ongdi sarungbam second sanu macha ahum gi manungda yai mane apokba Bopen ase hauji Dimapur gi Institute of Chartered Financial Analysts of India University ikfaida Computer Science Department Head of Department oina thawpuduna lairibane loina na apokpe second sanusu Dimapur ge private school amada oza oiduna lairiba misakne ngarangi fal laukhoki baduda examination adugi apunba mark chatruki manungda Delphi oinam na mark samngaga marfudraga manga PC da 99.17 fangduna state apumbagi oina makok tarakhibane mahakna mathematics subject mark chamagi manungda chama
Foundation of Information Technology da chamagi manungda chama Alternative English da chamagi manungda marfudraga mapan phangduna subject ahum asigi state topper su oike Science subject da marfudraga mapan Social Science da marfudraga mapan amasung General English da na marfudraga nipan phangduna apunba mark samnga marfudraga manga ase score tawkhibane ngarang haidokhiba Nagaland Board Examination asida mahairoi chada hompuga nipan dasmek taruk mapan pass tawkhi hiram asigi matangda Delphi Oiramge apokpa Oinam Bopenga pausi asiga khanana wari sanabada mahakna hai mahak amasung mahaki loina bi ase chahi kharagi mamangda Manipurgi private school kharada oza oiduna lairamme adubu tolop yamna pikpa maramna imung pubada awabo oirakpadage ngasidage chahi taraga nipan lomgi mamangdage Dimapurda laklaga Ikfai University asida thabak tawduna lairakhibane mahaki masanupi Delphi Oinam ase piklingaidage lairik laisuda yamna thawai yawba angang ama oina haurakhe mahak class nursery dage 10 fauba Don Bosco Higher Secondary Dimapurda tamlakhe loina hojik faubagi oina de mahak tuition ama fauba tamlakpa laitre Nagaland gi oina de tuition tambagi chanabi ama de coaching center khara laijarabasu Manipur gumna class 7 8 karakpadage subject khudingi tuition chanabi asidi laitre atopa mahiroi singsu class 10 amade 12 tharamdaida science amade maths na chingba subject khara khak tuition chanaba thengnai adum oinamak Manipur ga yengnabadade competitive oibagi chang ase Nagaland dage Manipur na khara heli haina lawba yai mamang dasu Nagaland gi board exam asida Manipuri singna position lab ki ba yawkhre adu first position lab lakpa aside mahaki masa Delphi na ahanbo oigani haikhe mahaki tungi punsida ningthina yengsin biduna mahakna pamliba pandam adu phangnana bohona kigani hainasu Bopen na makha takhe Delphi Oinam na pause asida hai mahakna Nagaland pumbagi oina board examination asida makok tarakpada yamna nungaiba phawi examination asida position holder ama soidana oigani haibagi thajabadi laikhe adubu first position mak tarakani haibasidi thoina khanjilude makha taba class 11 12 ase Dimapurda dumak science stream da tamtharaga 12 loiraba matungda medical line da sangnana bohnaga nei mahaki punsigi pandamase doctor ama oiduna miyamgi thogal tawbani haire tungda horakliba mahiroi singnasu isa isana ningliba pandam adu phangnana bang lairik paba matamda sinpha puba khang pabagi mahutta mamutana khangnaba pagadabane loinana matam pumnamakta lairik paduna ta laiba natrabasu chang naina lairik pabagi hainavide laihangadabani hainasu Delphi na makha tana phongdokhi IM gi National Assembly gi warep flag amadi constitution gi firep hongdana balepna khrai NSCN IM ge Hebron da laiba general headquarter da ngarang party asige emergency National Assembly mipam pangthokibaga loinana matam kayagi mamangdagi makoina tanduna lakiba naga singi tonganba phiral amasung constitution ge firep hongdana bawarep na khrai emergency general assembly mipam aduda wangangladuna IM ge chairman Q2 na hai nagagi iho asige khwaidagi phibam luba tangkagadu ngasi laklei matam asida ikoina hanba laitana angamba pangal thauna uthoktuna aikhoigi phangpham thokpa hak talhauba mathau tare masigi damak mamang thaktagi hauna nagamiyam chama khujing oiduna thawaina pontha pikhrabane makhoina kathokpaga loinana hona jaramba sing adugi thaudang adu NSCN IM na mapung phana nabagi damak hanba laitana thengnaba change nagagi ningtam phiralna maning makha tamna nongdol khena paigadaba matam kuidre masida nagalu singba singna khongpham setna leminaba change chahi humbudra rom naga singi political right ki damak hanba laitana mayok naduna lakhibane matam aduge ahallaman singna kathokpaga loinana talamba naga singi hak sing adu miraiduna naga political solution ki damak flag amadi constitution bu khak manting na roi aikhoi gi ni haina lairamlaba posak sing bu ngak senba amade yokhana bohonagadavani haikhe kumza 2015 ge August ahumda India amadi IM gi marakta khuyek pina kiba framework agreement aduda naga singi sovereign right amasung dignity gi matangda mariksum na pallibane asigumba mariksum ba agreement asibu kanagumba kharana lana wahan thok pina bohonarliba se laibak thibane wathok asigi waroshin naksilaglaba matam asida miyoi kharana atamnana aranba propaganda sandoktuna naga singbu chamamnaba pokhalle IM gi lusingba singi wakhalon matungina haukraba mapa mapu singi khongul tung induna chatlawade Nagaland da ningtamna kanagumba matana makhoige hak amadi political identity ngakna hingba ngamganai mifam asi flag amadi constitution ge wafam asida nagagi marakta ungkhanaba khara thorakibadagi pangthokibani haire medical technical education mamalonda tamba yahalagane PM aihakti BJP ki kathoklaba lanmene handuna se loi CM
Medical amasung technical education asi lamdam asigi mahiroi-singna mamalonda tamjaba yahalagane. Masina medical tambadi pamjaba khamthengna lairaba amasung khunggangi mahiroi-sing doctor tambagi khudongchaba phanglagane. Loinana English tamde haibagi thoina nungnangningai maram leite haina Prime Minister Narendra Modi na phongdokre. Amaromda ayhakti BJP gi kathoklaba lanmi ne. Prime Minister Narendra Modi gi namak kathoklaba lanmi ne. Handuna kaidongnungda seloi Prime Minister Narendra Modi gumba lusingba magi makhada thabak tawbada kaidongnungda siengadaba leite haina CM Nongthongbam Biren Singana phongdokre. Wafam ase Imphal gi City Convention Center da pangthokiba Garib Kalyan Samelan gi thauramda miyamda wangangladuna Chief Minister Nongthongbam Biren phongdokhibane. Manipur da yokpa sareng CM da khudol tawkhre. Manipur gi Fishery Department ki mijeng makhada tongan ba ngami singna Manipur da yokiba keji ani makhai lumlaba sareng mapung phana sauraba ngahi amasung pengba Chief Minister Nongthongbam Biren da All Manipur Scientific Fish Farmer Association ki kangbuna ngarang khudol tamkhre. Report Manipur da sahi tara mga mathaki miyoi chada yangkai mga dasmik ama hidak mana sisinai toll tax lobagi mayok ta thausing balep khre. Bylaw gi matungina toll tax lobane official Mapan lamdagi thau sing silagliba oil tanker amasung LPG tanker singdagi laingak na toll tax lobagay komthok pinaba demand tawraduna All Manipur Petroleum Product Driver Association na sangsilakpa thau sing dabagay khongjang makha chathare. Maragasi da toll tax lobagi wapam ase municipal bylaw da yaujaduna lairabane. Petroleum transporter singdagi toll tax logdaba tarabade bylaw semdokpa natraga laingak na executive order ama thokpa natana Upay leite haina IMC gi machin chatpa mana haire. Aroi bada tabiri bapum namak po thagat sari.